Loyalam E-PAO tabiriba khudimakpu Huitong Susmitana namidangi pau pizari ahanbida maruoiba headline. Kuki terrorist Singna Nongmei amadi bomb kapsinduna Landasilakpada police personnel amaso Khunja Lanjennakhre. Army ki Casperna lambi thachinduna Manipur police ki kangbu thinduna thamlure. Gambi phaida thokiba thodoki matangda naga kuki ani unkhanaraba adu yasinaba purakre. Kuki terrorist Singna Nongmei amadi bomb kapsinduna Landasilakpada police personnel ama Sokle Khunja Lanjennakhre. Ngasi ayuk pung 13:09 rom taba matamda Imphal East District ki Lamlai Assembly Constituency ki Yangang Popi police ki manung chana leriba sana sabi amadi thamna popi maite khulda Kuki terrorist Singna bomb amasung Nongmei kapsinduna akan mamongda Landasilakre. Landasilakpa aduda Manipur Police ki Special Commando ki Rifleman ama Nongmei na panduna asoka pannankre. Soklaba Special Commando ki Personnel adugi maming ke Haridas chahi 38 apopa Rajen kawi lamdeng khunawdagini. Ngasi ayuk pung 3:09 taba matamda Kuki terrorist Singna Nongmei kapthorakpam oiriba sana sabigi maphamda changsinduna Kuki terrorist Singna Nongmei kaptharakpa adu ngakthoknaba handuna Nongmei kapada Kuki sing terrorist Singna kaplakpa Nongmei maruna mahaki oi thangba lengjumda panduna sokhi. Khudakta Janims Hospital da pukhatuna laying chathaki. Hauzik khudong thiningai oidre hari. Thodog asigi matangda pauche asina Khunja singdagi phangba paugi matung inadi ngasi ayuk pung 8 taba matamda sana sabi lampakta job card suba miyosingna thabak shuringai amadi photo kapagi thabak chatharingai matamda ikhang khangawdana Kuki terrorist singna urang patagi Nongmei kapsilakhi. Masigi matungda makhatana sangran tuichen amadi uyokching hariba Kuki terrorist singna dominate tawduna leriba maphamsing asidagi Nongmei kaptharakibani. Nongmei round kaya kapsilalaba matungda bomb amasu kaptharaki. Adobu Khunja singna leriba mapham adu yawba ngamdabadagi misimina amadi asok apandi yaukide. Nongmei kapsilakpa aduda manak aduda leriba security force ki kambuna handuna Nongmei round kaya marum handuna kapki. Adobu Kuki terrorist sing aduna hanbalitana sana sabi ki mapham sing dasu kapsilaki hari. Khunja singna makhatana phongdorakhibagi matung innadi Kuki terrorist singna Nongmei kapsilakpa aduda sana sabi thamna popi engam popi amadi santi khongbal hariba maitei khulna leriba mapham sing asida Khunja singdi masa masagi mayumdagi chathokpa ngamdana lotuna leinakhi. Khunja kharadi masagi ingkhol amadi labukta thabak shuba thorakpada khangawdana Nongmei kapsilakpa aduda leikhada pakthaduna lotuna khangnakhi. Ngasi nungthil pung 2 helaba phawba Khunja sing chathok chasin tawba ngamdana leinakhi hari. Sabungko Khunau Village Development Committee ki Secretary Ningombam Thoibana Pauchi asiga wari shanaba matamda phongdorakhibadi Kuki terrorist singna Nongmei amadi bomb kapthaduna Landasilakliba asi Sabungko Khunau lambi haina khangnaba sana sabi amadi yangang popi phauna chatpa yaba lambi asida miyam chathok chasin tawdanaba hairiba lambi asi makhoina thingjinbagi thabak chatharakpani. Kuki terrorist singna ngasidagi numit 3 gi mamangda 3 lak hanna mathakta pankriba maitei khulsing asida hanna handa Landasilakhrabani. Adubu pau asi Manipur lengaki nakong yoraba ngasi phawbada Kuki terrorist singna dominate tawdun leiriba sangran tuichen amadi uyokching haina khanariba maphamsing asida combing operation na chingba jathaduna Kuki terrorist singna fadoknaba amadi takthoknaba hotnadriba asi karigino. Masina dakpadi khulai paizadaba micham miyam Kuki terrorist singi makhuta sizaro haibaga chamane. Adubu athuba matamda Kuki terrorist sing asi like takthoknaba thabak lengak nat paikhatpiyu. Maduna trabadi ngaihak leitana Kuki terrorist singna bomb amadi Nongmei kapsinduna Landasilakpadagi Khunja sing leitana leiba ngamlaroi haina phangdokhi. Army ki Casperna lambi thachinduna Manipur police ki kangbu thingjinduna thamlure. Ngasi thamna popi amadi yangang popi ki mapham singda Kuki terrorist singna Nongmei amadi bomb kapsinduna Landasilakpa asida Khunja sing masa masagi mayumda leiba ngamdabadagi lanjenaba Yaona khre.
Chairagasida Manipur Police ki Casper Gari Yaona, Kuki terrorist Singna Nongmei Kapsilaklipa Mafam Adu Tamna Jangsinduna, Kuki terrorist Sing Taktoknaba Jangsilakpada, Yangang Pokpi Tongkong Emmanuel School Mayada, Indian Army ki Casper Garina Lambi Thachinduna, Manipur Police ki Casper Gari Changhandana Thamki. Maduda Miyam Horaktuna Army ki Casper Gari Adu Handoknaba Haibada, Adumak Thachinduna Thamki. Army gi thawong aduda pena draba miyam horaktuna Casper Gari adu inthoknaba hotnaki. Maira paibi ima singna kangsi khingduna miyam kokthokduna Army gi Casper gi gari adu mafam adudagi handokhigadabani haiba kholau kaya lauba amasung miyam gi akanba ihau horakpadagi lambi thachinduna thamlamba Casper Gari adu handokhi. Masigi matungda Manipur Police ki Casper Gari amadi atai ahenba forcing Nongmei kapna pham tamna jangsinduna Kuki terrorist sing taktoknaba thabak paikhatki. Manipur Police ke kangbu na micham miyam kanaba amadi Kuki terrorist sing takthoknaba changlapa matamda Indian Army ki kangbu na lambida Casper faizinduna police ki gari changhandana ba hotnakhiba adubu miyamna aduki matik penakide loinana makhoina Kuki terrorist sing mapung phana saugatle haiba asti makhoina chathariba thabak asena phongna takchare haina su phongdoki Gambi faida thokiba thodoki matangda Naga Kuki ani unkhatnaramba adu yashinaba purakhrei Haukiba December 28 ki numidang pung 8 rom taba matamda Kangpopi District ki manung channa Gambi Phaida Senapati District Student Association ye thomi shingbu Kuki volunteer singna purakpa thodoki matangda nakal animakta thak wangna unkhatnabagi phibam leramba adu yasinaba purakre hari Thodoga duga mari lenana Senapati Action Committee, Kuki Student Organization amasung Kotu gi oiba apunba mifam amangarang Senapati da leiba NPO gi office da pangthokre. Mifam aduda kupna khanaraba matungda yanaba purakpaga loinana Memorandum of Understanding ama khutyek pinaki hari. Yanakiba wafam singi matung inna Kotugi Thodok adugi matangda official apology letter ama pikhalakpa KS ona thokiba cherol khudakta thandokpa Naga singi mathakta makhal amatagi ot naiba chathadaba Naga singi mathakta chathaba miyot minai singda chenaba miyoy singi mathakta matik chaba action laukhatpa amadi E-PAO ningthina phaunaduna tangdu leitana hingminaba haiba waro sing yauri Kuki Student Organization gi maikedagisu yanaba sing mari leinaba cherol ama thoktona Kuki Singna Senapati da chatpada ayet apan pihaloi phurup ani asigi miyamna santi thamnaba punna thabak tawminagani Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu KCP PWZ gi kadar ani fare Ngarang Manipur Police na chatharapa operation da Imphal West District ki awang wabagai lamkhaida lamdam sigi aina thingkraba lalholup ama oiriba KCP People's War Group ki miyoi ani fare haina Manipur Police ki pau amana hari faraba miyoi ani adudi MD Imtiaz Khan chahi nifumanga amadi Irengbam Gulapi Singh chahi nifuhumdoi kawi hari Police ki pawgi matung inna pharba miyoi ani asi pangai amadi Khonghampat area da laiba brick farm sing school sing oil pump sing healthcare center sengmai na chingbadagi namduna sel thum khaibagi thabakta chenabani hari pharba miyoi ani asidagi mobile handset ani wallet ani ga lupa Lising amaga chama Aadhaar card, PAN card ama driving license amadi two-wheeler gari ama su phagat pangamlei. Faraba miyoi ani asida makoidagi phangba potlam single loinana mari lenaba police station da Lanjennakhre hari. Thong tekpada ahal ama laikhidre angang amana kanma ngamhore. Ngasi ayu pung 8 rom tarakpa matamda Imphal East District ki wangkhai angom laikai amadi Moirang Campus Sajet ani faunaba iril turel gi mathakta saba fivam soklaba Pele Bridge tekpadagi thong lalakpa ahal ama isingda tasin khibadagi laikhidre aduga angang amana atekpa thongda yanuna lehobadagi miyamna kanba ngamhore Thodok adu da thong adu lana bohotnabadagi isingda tasinduna laikhidraba adudi wangkhai angom laikadagi pukrambam baigabati debi chahi yangkhai ni thoi turel da tasinki aduga angang amana thong adu da yanuna lehokhi manak nakpada leiba miyosingna khonglai thuna chensinduna angang adu kanma ngamkhi turel da tasinkrabi baigabati khudakta miyamna Turel dagi lokhatuna North AOC da leiba Ras Medicity da laikanana ba pukhatpada laikanaba nangdana laikhitabani hari Asi bahagchang police na hospital dagi lauraba matung postmortem gi da mag James ki mirol sang da thamkre hari
ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯂꯣꯀꯦꯜ MLA ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯍꯟꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯥꯕꯤꯗꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯁꯦꯝꯖꯤꯟꯗꯅ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯤꯕꯝ ꯁꯣꯛꯂꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯌꯨꯝꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡꯃꯩꯔꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏ ꯅꯦꯄꯥꯂꯤ ꯕꯁꯇꯤꯗ ꯂꯩꯕ ꯀꯥꯔꯀꯤꯅꯣꯁ ꯃꯅꯤꯄꯨꯔ ꯀꯦꯟꯁꯔ ꯀꯦꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯦꯟड ꯀꯦꯌꯔ ꯁꯦꯟꯇꯔꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ CEO ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯒꯨꯂꯥꯝꯖꯥꯠ ꯁꯤꯡ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯕꯣꯝ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯕꯣꯝ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯒꯦꯠꯀꯤ ꯃꯅꯥꯛꯇ ꯊꯦꯠꯂꯝꯕꯒ ꯂꯣꯏꯅꯅ KCP PWG ꯂꯥꯁꯠ ꯋꯥꯔꯅꯤꯡ ꯍꯥꯏꯅ ꯊꯥꯕ ꯆꯦ ꯑꯃꯁꯨ ꯕꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯃꯥꯔꯤꯌꯥ ꯃꯣꯟꯇꯦꯁꯣꯔꯤ ꯁ꯭ꯀꯨꯜꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯏꯗꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ KCP ꯇꯥꯏꯕꯪꯉꯥꯟꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯜ ꯈꯨꯝꯒꯠꯂꯤꯕ ꯔꯣꯁꯇꯣ ꯗꯤ ꯃꯥꯔꯤꯌꯥ ꯃꯣꯟꯇꯦꯁꯣꯔꯤ ꯁ꯭ꯀꯨꯜꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯀꯪꯂꯩꯄꯥꯛꯀꯤ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯑꯅꯧꯕ ꯆꯍꯤ 2025ꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯣꯟ ꯏꯔꯥꯗꯤꯀꯦꯁꯟ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯑꯦꯅꯤꯃꯤꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯕꯨ ꯁꯦꯜ ꯈꯛ ꯇꯥꯅꯕ ꯕꯤꯖꯤꯅꯦꯁ ꯁꯦꯛꯇꯔ ꯑꯣꯟꯊꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯄ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯃꯆꯥꯛꯁꯤꯡ ꯐꯥꯎꯕ ꯁꯨꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀ꯭ꯋꯥꯂꯤꯇꯤ ꯏꯗꯨꯀꯦꯁꯟ ꯐꯪꯍꯟꯕꯒꯤ ꯃꯍꯨꯠꯇ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯁꯦꯟꯐꯝꯁꯤꯡ ꯈꯣꯝꯒꯠꯄꯒꯤ ꯃꯊꯛꯇ ꯃꯔꯝ ꯆꯥꯗꯅ ꯌꯥꯔꯒꯅꯤ ꯃꯆꯥꯒꯨꯝ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯀꯌꯥ ꯈꯣꯝꯒꯠꯂꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯛꯏ꯫ ꯂꯣꯏꯅꯅ ꯑꯔꯥꯟ ꯑꯁꯣꯏ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝ ꯈꯪꯅ ꯋꯥꯔꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯕ ꯃꯥꯔꯤꯌꯥ ꯃꯣꯟꯇꯦꯁꯣꯔꯤ ꯁ꯭ꯀꯨꯜꯅ ꯆꯠꯊꯔꯤꯕ ꯑꯔꯥꯟꯕꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯍꯧꯖꯔꯤ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯥꯔꯤꯌꯥ ꯃꯣꯟꯇꯦꯁꯣꯔꯤ ꯁ꯭ꯀꯨꯜꯅ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯑꯃꯗꯤ ꯐꯥꯎꯟꯗꯔꯒ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯑꯔꯥꯟꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯔꯛꯇꯨꯅ ꯑꯣꯄꯔꯦꯁꯟ ꯑꯣꯟ ꯏꯔꯥꯗꯤꯀꯦꯁꯟ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯑꯦꯅꯤꯃꯤ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯇ ꯆꯪꯖꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐꯕꯇꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕꯁꯨ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯑꯃꯗꯤ ꯐꯥꯎꯟꯗꯔꯅ ꯄꯨꯒꯗꯕꯅꯤ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯅ ꯁꯦꯡꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯀꯪꯂꯩ ꯂꯩꯃꯥꯏ ꯑꯁꯤꯗ ꯏꯗꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕꯁꯨ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯈꯨꯠꯊꯥꯡ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠ 92ꯅꯤ ꯁꯨꯈ꯭ꯔꯦ꯫ ꯖꯥꯀꯨꯔꯥꯗꯣ ꯃꯁꯥꯀꯔꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯐꯥꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯎꯔꯤꯄꯣꯛ ꯀꯦꯟꯇꯤꯟ ꯀꯣꯔꯅꯔꯗ ꯆꯠꯊꯔꯤꯕ ꯈꯨꯠꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 92ꯅꯤ ꯁꯨꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯉꯁꯤ ꯑꯌꯨꯛ ꯎꯔꯤꯄꯣꯛ ꯀꯕ꯭ꯔꯥꯕꯝ ꯂꯩꯀꯥꯏꯗꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯨꯡꯊꯤꯜꯗꯅ ꯎꯔꯤꯄꯣꯛ ꯈꯩꯁꯅꯥꯝ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯨꯃꯤꯗꯥꯡꯗꯅ ꯎꯔꯤꯄꯣꯛ ꯀꯦꯟꯇꯤꯟ ꯑꯦꯔꯤꯌꯥꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃ ꯁꯣꯛꯂꯦ, ꯈꯨꯟꯖꯥꯁꯤꯡ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯑꯥꯔꯃꯤꯒꯤ ꯀꯦꯁꯄꯔꯅ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯦ꯫ ꯒꯥꯝꯕꯤꯐꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯅꯥꯒꯥ ꯀꯨꯀꯤ ꯑꯅꯤ ꯎꯪꯈꯠꯅꯔꯝꯕ ꯑꯗꯨ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫